ꯑꯩꯈꯣꯏ ꯒꯣꯋꯥꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯔꯛꯏ ꯅꯩꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯄꯥ ꯂꯥꯛꯑꯦ ꯒꯣꯋꯥꯗꯩ ꯍꯜꯂꯦ ꯑꯗꯣ ꯒꯣꯋꯥꯗꯩ ꯀꯩꯀꯩꯅꯣ ꯄꯣꯠ ꯃꯌꯥꯝ ꯄꯨꯔꯛꯑꯦ ꯃꯃꯥ ꯍꯣꯏꯅ ꯄꯤꯔꯛꯄ ꯑꯁꯤꯅ ꯃꯥꯅ ꯂꯩꯔꯛꯄ ꯍꯜꯂꯛꯀꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯖꯤꯡꯁꯤ ꯁꯥꯕꯨ ꯍꯥꯡꯗꯣꯔꯛꯁꯦ ꯄꯄꯥ ꯂꯥꯛꯑꯦ ꯀꯩꯀꯩꯅꯣ ꯃꯄꯥꯁꯤ ꯀꯩꯅꯣ ꯑꯣ ꯁꯤꯅ ꯑꯆꯥꯄꯣꯠ ꯁꯥꯕꯨ ꯍꯥꯡꯗꯣꯔꯛꯁꯦ ꯍꯥꯡꯗꯣꯔꯛ ꯂꯧꯊꯣꯔꯛꯑꯣ ꯀꯩꯀꯩꯅꯣ ꯌꯦꯡꯉꯣ ꯃꯁꯤ ꯅꯪꯒꯤ ꯀꯦꯛꯁꯤ ꯆꯦꯞꯇꯥ ꯑꯣꯏꯔꯦ ꯂꯣꯏꯅ ꯑꯃꯁꯨ ꯕ꯭ꯂꯣꯒꯤꯡ ꯇꯧꯈꯤꯗꯣꯔꯦ ꯅꯨꯄꯤꯁꯨ ꯃꯅꯣ ꯍꯥꯏ ꯒꯥꯏꯁ ꯁꯦ ꯍꯧꯖꯤꯛ ꯆꯥꯒ ꯊꯛꯁꯤꯁꯦ ꯑꯩ ꯑꯇꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯦ ꯆꯥꯎꯋꯣꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤ ꯒꯣꯋꯥꯗꯒꯤ ꯃꯄꯥ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯅꯠꯇꯕꯤꯗ ꯁꯤꯁꯤꯅ ꯑꯣꯏꯃꯥ ꯆꯦꯟ ꯆꯤꯡꯈꯠꯂꯛꯇ꯭ꯔꯣ ꯖꯤꯞꯁꯦ ꯄꯣꯠ ꯆꯩ ꯂꯣꯏ ꯍꯣꯔꯦ ꯑꯗꯨ ꯑꯃꯨꯛ ꯁꯤ ꯌꯦꯡꯍꯜꯂꯛꯀꯦ ꯑꯝꯇ ꯀꯥꯞꯄꯤꯔꯛꯀꯦ ꯃꯄꯥ ꯀꯩꯀꯩꯅꯣ ꯑꯝꯇ ꯌꯦꯡꯁꯤ ꯄꯣꯠꯁꯦ ꯈꯣꯛꯖꯥꯃꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯍꯣꯏꯅ ꯊꯥꯔꯛꯄꯅꯦꯕ ꯅꯪꯀꯣ ꯃꯄꯥꯁꯦ ꯑꯝꯇ ꯀꯥꯞꯄꯤꯌꯨꯁꯦ ꯕꯣ ꯃꯌꯥꯝ ꯑꯩ ꯄꯣꯠ ꯆꯩꯁꯦ ꯂꯧꯊꯣꯛꯑꯒ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯀꯦ ꯌꯨꯝꯗꯩ ꯊꯥꯔꯛꯄ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯤꯁꯦ ꯐꯖꯅ ꯊꯤꯡꯉꯛꯇ꯭ꯔ ꯃꯥꯜꯂꯦ ꯆꯦꯡꯒꯤꯁꯦ ꯂꯣꯏ ꯍꯥꯡꯗꯣꯛꯑꯦ ꯁꯤ ꯀꯣꯜꯍꯣꯏ ꯃꯔꯨꯅꯤ ꯁꯤ ꯃꯥꯅ ꯇꯣꯡꯉꯥꯏꯔꯦ ꯑꯁꯤꯅ ꯕꯣꯔꯤ ꯃꯥꯅꯦ ꯕꯣꯔꯤ ꯕꯣꯔꯤꯁꯦ ꯍꯥꯡꯗꯣꯛꯑꯔꯣꯏꯒꯦ ꯌꯥꯔꯅꯤ ꯍꯥꯡꯗꯣꯛꯄꯁꯨ ꯌꯥꯗꯦ ꯇꯧꯔꯤ ꯍꯧꯖꯥꯕꯅꯤ ꯄꯣꯠ ꯆꯩꯁꯦ ꯈꯨꯗꯩ ꯃꯇꯦꯛ ꯑꯅꯤꯁꯤꯅ ꯏꯆꯟꯅꯨꯄꯤꯅ ꯍꯥꯞꯄꯛꯏꯅꯤ ꯑꯗꯨꯒꯩꯗꯤ ꯁꯤꯒ ꯔꯥꯡ ꯃꯌꯣꯝ ꯃꯌꯥꯝ ꯂꯩ ꯆꯥꯛꯍꯧ ꯆꯦꯡꯁꯨ ꯍꯥꯞꯄꯛꯑꯕꯅꯤ ꯑꯗꯩ ꯆꯥꯛꯍꯧ ꯆꯦꯡꯄꯥꯛꯁꯨ ꯃꯦꯝꯆꯥꯅ ꯆꯥꯛꯍꯧ ꯆꯦꯡ ꯍꯥꯞꯄꯛꯑꯦ ꯁꯤꯅ ꯉꯥꯔꯤ ꯇꯣꯡꯉꯥ ꯁꯤ ꯌꯨꯝꯗꯩ ꯄꯤꯔꯛꯄ ꯕꯦꯒꯇꯨꯅꯤ ꯁꯤ ꯃꯌꯥꯝꯁꯤꯅꯤ ꯁꯤ ꯑꯃꯃꯝꯇ ꯇꯧꯉꯥꯏ ꯍꯥꯡꯗꯣꯔꯛꯀꯦ ꯉꯥꯏꯈꯣ ꯕꯦꯒ ꯑꯃꯨꯛ ꯁꯤꯗ ꯌꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯤ ꯉꯥꯔꯤꯔ ꯍꯪꯗꯦꯕꯣ ꯀꯃꯥꯏꯅ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯅ ꯄꯤꯁꯤꯜꯂꯛ ꯃꯥꯜꯂꯦ ꯑꯣ ꯁꯤꯅ ꯀꯩꯅꯣ ꯖꯥꯝ ꯑꯁꯨꯕ ꯆꯦꯡ ꯑꯇꯛꯄ ꯁꯤꯁꯦ ꯑꯗꯨꯗꯩꯗꯤ ꯆꯥꯍꯧꯒꯤ ꯆꯦꯡ ꯑꯇꯛꯄ ꯍꯥꯞꯄꯤ ꯆꯥꯅꯔꯅꯤ ꯍꯥ 15 kg ꯍꯧꯖꯥꯝꯅꯤ ꯆꯜꯂꯤꯅꯦ ꯁꯤꯗ ꯊꯥꯖꯗꯧꯕ ꯋꯥ ꯁꯤꯅꯅꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯥꯍꯧꯁꯦ ꯃꯁꯤ ꯅꯨꯄꯥ ꯆꯥꯅꯕ ꯊꯥꯔꯛꯄ ꯁꯤꯁꯦ ꯃꯃꯥ ꯍꯣꯏꯅ sina ngari sorry hoi ne ngari khoi gi utonga hai ngari ai camera da ulam da uta matak thangala unna le rami sina chahau chempa se benchana hapain habi phone da haira pone chahau chem nang chahau cheng pa me na pi re che masa gi su lungai gi porak podi ma to khoi gi su pusal lai ni potai ga che hanugi mai ki re yam hai ni ki re ni o sina utonga khoi ya gi kena do telef tonga do are ji sina poche loi puthoi ngai loi nai de papa ni hang do ko ya de ta hang do tu ba ai ma khuje nai yam sina ki le che na sina kolhai maru mama na handak si kolhai maru handak kumchi gi ni hai bane ba cha ja na bai na phau ge ni hai ba ngari manam oi ma ya pota ngari manam ja hang go ni kamai do ni nang chen ga se thingak te nang ne nang te nang jom budi jom ya ba do nang na mokum jip se phajana hang do pi thingjan bi rak te ba इस भजना जो में है सीधी दो क्या भजना जो मैं करना जो मोर मरोन मंगा ममा ना जो मैं नीचे से लू देख के नहीं जुम्बी जो मैं थारा बना माई जो मैं कमाना मनम थोड़ा तो ना ओह कल तो सुजानी है ये लो अबू ये भी ये लो
ngari je hodi cha ja ni oi ma ngari me am chiu ne na ka se ngari khok ja mi he si di kai na ne du ka pam cha na ra ni khok ja mi du mama na mami chu ka that pi re du mama na ne mami ma sa loi ka that pi re ka that la tha pi re मुझे जबरदस्ती अमेरिका लेके जाने का प्लान है तो कई भी ठीक है वो याम दबो कमाई हाथ से लोग ना पति ने कति था ओरे बैग से भी शुद्ध पी के ने वो कहीं ना ये वीडियो से जब सांग इतना जाग ना तो के ओ सीसीना ने आलू मचा कहीं की चनुपी की मागी जुमदे की पूजा रखो जुम की अतान बनी को आलू मचा सी पोपो सुका ना ngau da cha ba hao ba si sina kai no si sina mu kai no chembak angau ba chembak ta makhala ni ne angau ba amne adu gi angang ba lore ngasi gi unboxing social lage मैम पोचे मैम से खोगजामनी नत्रा चिसे ममा ओइना ममौगा मचागा मसुगा चानबगी हापचरकपनेबा इचेनुपिनेसु जावरी इचेनुपिनेसु हापसे दो खुजाम ममनी पोचे मैम से खवाकुइन चानरनी जुम चत्रसु जुमगी अनव पेन चाबा फंगे दो याम हरावरे अदुनी मैम मथंगी ब्लॉग तो फंगनरसी नंगसिगिदी बाय बाय